China namtharamlaba matungda United States of America na India gi top trading partner oikre. Masida India gi oina nungaiba wafum amakhangna India na US ta export tawkriba asina US tagi India na import tawrikliba gi sang asidagi heli maram asida India gi oina US India gi trade asida trade deficit leite. India gi side tagi US ta export tawba maru oiba product singda semi precious stones sing, drug, pharmaceuticals, petroleum products, cotton, fabric, garment, marine product, iron, steel, machine chingbani. Aduga US tagi India na maru oina khwaidagi yamba changda import tawriba asi crude oil ni, pearls, coal, coke, organic chemicals, gold, pepper amasung paper board na chingba asisu US tagi India na import tawbasida yauri. Hojik leirakliba geopolitics amasung world order asida lakliba ahongbasina maram oiduna lakadawriba matam asida India amasung US ki leiriba economic ties asi yamna hengalakadawri India amasung US ki marakta trade asi yamna hengalakadawri. Hojik asi US amasung India hairiba country anima asi mathau tariba country sing asida darkar oriba possessing asi country amada khakta depend tawbagi mahutta diversified oinabagi damakta yamna kanna honaribani. Aduga Anisuba amasung ahumsuba India gi oiba trading partner da China na second amasung third ta UAE na leiri. Country ani sigi oinadi hairiba country ani mag asida India dagi export tawkiba poti changdagi di India na import tawrakpana heli. Mathangdana hojik Afghanistan da oirakliba fiba masina maram oiduna thorakliba terrorism gi oiba thabak thawong asi thengnanabagi damakta Tajikistan gi capital oiriba Dushanbe da pangthokliba regional security dialogue asida India amasung China punna yaukre. Hairiba mifam asida country nipan yauki makhosing adudi China, Russia, Iran, India amasung Central Asian gi country mari Kazakhstan, Kyrgyzstan, Uzbekistan, Tajikistan ni. Mifam asida country sing asina punna hojik leiriba Afghanistan gi fibam asina maram oiduna nangnabada leiriba country sing asida terrorism gi oiba activities sing sandoraktanabagi damakta wafam kaya khanaki. Country sing asina thadorakiba joint statement amakhaktada maming pandabida US amasung leiriba western country sing asida target tawduna hojik leiriba Afghanistan gi fibam asi oihanbada responsible oiriba country sing asina makoina Afghanistan da sangsilaktuna tawkiba thabak adugi oiba main aim adu fulfill tawnaba amasung hojik Afghanistan gi oiba economic reconstruction asida makoigi oiba tawfam thokpa adu tawhanningi haiduna phungdokhi. Mifam asida participate tawriba country sing asina makoigi leiriba resourcing asi amaga share tawnaduna hojik leiriba fibam terrorism gi oiba issue asi thengnanabagi damakta yanaki. Hawkriba chahi sing asida China hairiba country sina masigumlaba terrorism gi mayokta phamba mifam sing asida sukyaw yawdraga handak yawrukpagi maram asi China gi Xinjiang region asida hojik leiriba East Turkmenistan gi oiba ihau asiga yamna mari leinani haina phungdoknari. China gi hairiba mafam asida anauba country amagi demand tawduna revolution kanna hauriba miyoising asi hojik Afghanistan da rule tawriba miyoising asiga community manaba amasung makoigi oiba interest manaba kaya ama leibanina hiram ama natragana amada mateng pangsilakpa yai haibagi China gi akiba ama hek hawbadagi leirakibani.